ꯉꯁꯤꯁꯦꯀꯣ ꯏꯆꯦ ꯀꯨꯒ ꯏꯕꯥꯅꯤ ꯖꯨꯗ ꯂꯥꯛꯑꯦ ꯖꯨ ꯌꯦꯡꯅꯤꯡꯉꯦꯅꯀꯣ ꯃꯅꯤꯄꯨꯔꯒꯤ ꯖꯨꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯁꯨ ꯌꯦꯡꯁꯤꯀꯣ ꯗꯦꯜꯂꯤꯒꯤ ꯖꯨꯁꯨ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯀꯨ ꯍꯥꯏ ꯊꯣꯛꯑꯦ ꯌꯥꯝ ꯏꯆꯦ ꯀꯨ ꯁꯦꯟꯇꯔ ꯁꯔꯖꯔꯤꯒ ꯂꯣꯏ ꯇꯧ ꯂꯩꯔꯝꯃꯦ ꯌꯥꯝ ꯊꯨꯔꯦ ꯏꯆꯦ ꯀꯨ ꯌꯦꯡꯉꯣ ꯑꯩꯒꯤ ꯂꯣꯏꯔꯦ ꯇꯤꯝ ꯂꯩꯃ ꯑꯣꯏꯔꯦ ꯁꯝ ꯄꯨꯜꯂꯦꯅ ꯀꯟꯅ ꯁꯥꯎꯔꯦ ꯑꯩꯉꯣꯟꯗ ꯐꯖꯔꯦ ꯆꯪꯉꯛꯄ ꯍꯧꯔꯛꯑꯦ ꯇꯤꯀꯦꯠ ꯄꯤꯔꯝꯃꯦ ꯏꯁꯤꯡ ꯊꯛꯐꯝ ꯐꯖꯅ ꯂꯩꯔꯦ ꯖꯨꯁ ꯃꯤ ꯗꯁꯕꯤꯟ ꯀꯣ ꯁꯤ ꯄꯔꯦꯡꯒꯤ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤ ꯄꯔꯦꯡ ꯑꯣꯏꯗꯣꯏꯅꯤ ꯃꯅꯤꯄꯨꯔꯗꯤ ꯃꯌꯥꯝ ꯂꯣꯏ ꯌꯦꯡꯅꯕꯅꯤꯗ ꯑꯌꯥꯝꯕꯅ ꯁꯤꯁꯦ ꯂꯥꯛꯑꯣ ꯏꯁ ꯌꯣꯡꯃꯨ ꯂꯩ ꯍꯧꯕꯒꯩ ꯃꯌꯥꯝ ꯕꯟꯗꯔ ꯃꯨꯃꯨ ꯀꯩ ꯆꯥꯏꯅꯣ ꯌꯣꯡꯃꯨ ꯎꯏ ꯊꯤꯃꯪꯇꯅ ꯎꯏ ꯏꯀꯥꯏꯁꯦ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯁꯤꯗꯝꯁꯨ ꯂꯩ ꯀꯩ ꯍꯥꯏꯅꯤ ꯁꯤꯕꯣ ꯀꯦꯠ ꯕꯂꯪꯒꯨꯔ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯃꯣꯏꯁꯦ ꯑꯣꯀꯦ ꯁꯤꯅ ꯀꯩꯅꯣ ꯕ꯭ꯂꯦꯛ ꯑꯦꯟ ꯍ꯭ꯋꯥꯏꯠ ꯌꯣꯡꯒꯁꯦ ꯏꯁ ꯐꯖꯕꯤ ꯂꯩꯖꯥꯠꯅꯤꯅꯦ ꯃꯁꯛꯇꯨꯁꯨ ꯌꯣꯡꯗꯁꯨ ꯐꯖꯩ ꯅꯪ ꯃꯥꯏ ꯄꯥꯜꯂꯛꯀꯅꯤ ꯍꯣꯠꯅꯧ ꯀꯟꯅ ꯂꯥꯛꯑꯣ ꯌꯥꯔꯦ ꯏꯆꯦ ꯂꯥꯛꯑꯣ ꯁꯤ ꯔꯦꯠ ꯖꯦꯟ ꯐ꯭ꯂꯥꯏꯌꯤꯡ ꯁ꯭ꯀ꯭ꯋꯥꯔꯦꯟ ꯍꯥꯏ ꯑꯝꯇꯁꯨ ꯂꯩꯕ ꯎꯖꯨꯗꯦ ꯅꯨꯡꯁꯥ ꯊꯛꯒꯠꯄꯩꯔꯣ ꯃꯈꯥ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯀꯩꯅꯣ ꯉꯪꯉꯤ ꯁ꯭ꯋꯥꯏꯗ ꯄꯣꯏꯖꯝ ꯅꯞꯄꯦ ꯇꯨꯏꯁꯦ ꯄꯣꯏꯖꯝ ꯅꯞꯄꯦ ꯇꯨꯝꯃꯒ ꯂꯩꯇꯨ ꯂꯤꯑꯣꯄꯥꯔꯠ ꯀꯦꯠꯀ ꯍꯥꯏꯁꯤꯇꯨ ꯁꯤꯖꯥꯠꯂꯣ ꯑꯩꯗꯤ ꯑꯁꯤ ꯎꯕꯩ ꯃꯍꯨꯠꯇ ꯖꯥꯂꯤꯁꯤ ꯑꯣꯏꯅ ꯎꯏ ꯇꯨꯝ ꯂꯩ ꯁꯤꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯇꯨ ꯁꯤꯁꯦ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨ ꯎꯗꯦ ꯀꯩꯝꯇ ꯑꯩꯅ ꯆꯪꯉꯛꯏꯗ ꯃꯤꯠꯁꯦ ꯕ꯭ꯂꯥꯏꯟꯅꯦ ꯁ꯭ꯋꯥꯏꯗ ꯅꯞ ꯂꯩꯔꯝꯗꯣꯏ ꯀꯤꯗꯦ ꯈꯪꯗꯣꯏꯅꯤ ꯎꯗꯦ ꯀꯩꯅꯣꯝ ꯊꯛꯑꯦ ꯇꯨ ꯑꯁꯤ ꯌꯦꯡꯉꯣ ꯅꯨꯡꯁꯤꯌꯦ ꯑꯣ ꯀꯩꯅꯣꯅꯦ ꯁꯤꯁꯦ ꯀꯔꯤꯕ ꯄꯥꯟꯗꯥ ꯅꯠꯇꯦ ꯄꯥꯟꯗꯥ ꯅꯠꯇꯦ ꯕꯦꯡꯒꯜ ꯁ꯭ꯂꯣ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯂꯧꯗ꯭ꯔꯥꯎꯕꯤꯒ ꯍꯥꯏꯕ ꯇꯧ ꯌꯦꯡꯒꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯦ ꯂꯧꯗ꯭ꯔꯥꯎꯕꯤ ꯍꯥꯏꯖꯅꯤ ꯁꯤꯁꯦ ꯍꯨꯏꯕꯨ ꯃꯥꯜꯂꯤ ꯃꯦꯝ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯌꯥꯝ ꯏꯪ ꯇꯞꯄꯗꯨꯅꯦ ꯏꯆꯦ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩ ꯂꯧꯗ꯭ꯔꯥꯎꯕꯤ ꯍꯥꯏꯁꯤꯗ ꯂꯩꯁꯤꯗꯤ ꯌꯣꯡ ꯏꯀꯥꯏꯊꯤꯕꯤ ꯍꯥꯏꯁꯤꯗꯤ ꯊꯦꯡꯒꯨꯁꯤ ꯌꯦꯡꯉꯨ ꯈꯨꯆꯥꯎꯁꯤ ꯂꯩꯇ꯭ꯔꯦ ꯐꯥꯕ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯅ ꯀꯩ ꯄꯤꯖꯗꯣꯏ ꯅꯤꯡꯖꯥꯠꯅꯣ ꯈꯨꯆꯥꯎꯁꯤ ꯌꯦꯡꯉꯨꯅꯦ ꯃꯣꯏꯁꯦ ꯄꯨꯕꯒ ꯋꯥꯔꯝꯒꯅꯤ ꯌꯥꯝ ꯃꯣꯏꯁꯦ ꯀꯩꯝ ꯆꯤꯛꯀꯟꯗꯕ꯭ꯔꯣ ꯀꯥꯁꯤꯗꯤ ꯀꯤꯌꯦ ꯕ꯭ꯔꯥꯎꯟ ꯄ꯭ꯂꯥꯝ ꯁꯤꯕꯦꯠ ꯍꯥꯏꯁꯤ ꯀꯩ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗ ꯀꯩ ꯍꯥꯏꯒꯦ ꯋꯥ ꯌꯥꯝ ꯁꯪꯉꯗꯤ ꯉꯁꯤꯗꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯤ ꯀꯅꯥꯝ ꯂꯩꯇꯦ ꯃꯔꯤꯟ ꯈꯨꯇꯟꯁꯦ ꯉꯁꯤꯒꯁꯦ ꯑꯗꯨꯝ ꯇꯧ ꯂꯩ ꯌꯥꯟꯊꯔꯒ ꯇꯥꯔ ꯂꯩꯕꯤ ꯀꯩ ꯂꯩꯒꯦ ꯎꯆꯦꯛꯅꯤ ꯎꯆꯦꯛꯇꯨ ꯂꯩꯁꯨ ꯂꯩꯇꯦ ꯑꯣ ꯁꯤ ꯂꯩꯇꯦ ꯇꯨ ꯇꯦꯅꯋꯥ ꯑꯅꯛꯄ ꯂꯩꯖꯥꯅꯤ ꯑꯅꯛꯄ ꯂꯩ ꯂꯥꯛꯑꯣ ꯌꯥꯔꯦ ꯊꯦꯡꯒꯨ ꯃꯆꯥꯗꯨ ꯑꯁ ꯋꯥ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯀꯣꯟꯊꯣꯛꯅ ꯍꯥꯏ ꯊꯦꯡꯒꯨ ꯄꯤꯛ ꯄꯤꯁꯥ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯆꯥꯏꯁꯦ ꯌꯦꯡꯉꯨꯅꯦ ꯃꯆꯥꯁꯨ ꯃꯌꯥꯝ ꯀꯣꯛ ꯃꯥꯜꯂꯦꯉꯣ ꯇꯨꯁꯤꯁꯨ ꯃꯉꯛ ꯂꯤꯊꯣꯛ ꯂꯩꯁꯤꯡꯁꯦ ꯌꯦꯡꯉꯣ ꯅꯠꯇꯦ ꯊꯦꯡꯒꯨ ꯑꯃ ꯆꯠꯄ ꯂꯩꯔꯦ ꯁꯤ ꯆꯠꯄ ꯇꯨ ꯉꯝꯗꯦ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯂꯩꯁꯤ ꯌꯦꯡꯉꯨ ꯇꯨ ꯍꯧꯔꯛꯈꯤꯅꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯂꯩꯁꯤꯡꯁꯦ ꯌꯦꯡꯉꯨꯅꯦꯍꯦ ꯅꯨꯡꯁꯥ ꯌꯥꯏꯔꯣ ꯀꯩꯗꯧꯔꯦ ꯃꯣꯏꯁꯨ ꯏꯟꯗꯤꯌꯥꯟ ꯁꯥꯔ ꯇꯣꯏꯇꯦꯁꯀ ꯍꯥꯏꯌꯦ ꯅꯧꯍꯜꯂꯦꯗ ꯑꯩꯁꯦ ꯃꯣꯏ ꯈꯪꯕ꯭ꯔꯦ ꯏꯕꯦꯝ ꯇꯨ ꯁꯤꯁꯨꯅꯦ ꯀꯤꯕꯨ ꯀꯤꯕꯦꯝ ꯗꯒꯜ ꯃꯣꯅꯤꯇꯔꯒ ꯍꯥꯏꯕꯦꯝ ꯃꯥꯅꯤ ꯑꯃꯁꯨ ꯃꯈꯥ ꯇꯥꯏ ꯏꯕꯦꯝ ꯀ꯭ꯔꯣꯀꯣꯗꯥꯏꯜꯒꯨꯝꯕꯩ ꯃꯑꯣꯡꯅꯤ ꯃꯣꯏꯁꯦꯀꯣ ꯑꯩ ꯁꯤ ꯎꯔꯛꯑꯦ ꯑꯥꯗ ꯌꯥꯝ ꯂꯩꯍꯧꯋꯦ ꯀꯣꯜꯀꯇꯥꯗ ꯀꯤꯖꯩꯗ ꯍꯪꯀꯣꯛꯀꯥꯁꯤꯗꯤ ꯉꯝꯃꯔꯣꯏꯗ ꯑꯩ ꯁꯤꯒꯤ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯈꯪ ꯄꯥꯏꯖꯔꯛ ꯇꯥꯕ ꯊꯦꯡꯒꯨꯅꯦ ꯊꯦꯡꯒꯨꯁꯤ ꯅꯝꯃ ꯍꯦꯜꯂꯦ ꯅꯨꯡꯁꯤꯖꯕ ꯑꯦꯁꯤꯌꯥꯟ ꯐꯣꯔꯦꯁ ꯐꯣꯟ ꯃꯔꯤ ꯇꯣꯛꯑꯣꯍꯦ ꯌꯦꯡꯁꯤꯍꯦ ꯄꯥꯠ ꯄꯨꯈ꯭ꯔꯤ ꯂꯩꯁꯤꯡꯁꯦꯗꯣ ꯐꯖꯩ ꯐꯖꯩꯌꯦ ꯍꯥ ꯗ꯭ꯔꯦꯁ ꯌꯦꯡꯕ
ꯄꯨꯛꯃꯨꯏꯕ ꯎꯔꯨꯝ ꯆꯪꯗꯕꯁꯦ ꯎꯔꯨꯝ ꯆꯪꯉꯗꯤ ꯈꯔ ꯐꯅꯦꯕ ꯅꯪ ꯕ꯭ꯂꯔ ꯆꯠꯂꯦ ꯁꯔꯖꯔꯤ ꯇꯧꯔꯨꯕꯗ ꯏꯆꯦꯁꯦ ꯌꯥꯝ ꯐꯖꯔꯦ ꯍꯟꯗꯛꯀꯤ ꯃꯥꯒꯤ ꯂꯣꯏꯅꯃꯛ ꯇꯧꯔꯦ ꯑꯦꯝꯕꯤꯖꯦꯛꯁꯟꯅ ꯇꯧꯕꯅꯤꯅ ꯃꯉꯣꯟ ꯂꯣꯏ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯏꯊꯣꯟꯒꯤ ꯖꯒꯥꯁꯦ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯄꯥꯏꯊꯣꯟꯁꯦ ꯑꯩꯗꯤ ꯀꯤꯕ ꯈꯨꯆꯥꯎꯁꯦ ꯉꯁꯤꯕꯨ ꯍꯩꯅꯗꯦ ꯍꯥꯏꯕ ꯆꯥꯎꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯇꯨꯃꯤꯟꯅ ꯀꯨꯜꯂ ꯂꯩꯖꯣ ꯌꯦꯟꯁꯦ ꯃꯌꯥꯝꯒ ꯊꯝꯕꯤꯌꯦ ꯌꯦꯟꯁꯦ ꯁꯥꯏꯒꯤꯗꯣꯏ ꯌꯦꯟꯁꯦ ꯆꯥꯅꯕ ꯇꯥꯏ ꯃꯀꯣꯛ ꯎꯕ꯭ꯔ ꯂꯩꯇ꯭ꯔꯤꯒꯤꯗꯧꯕ ꯃꯀꯣꯛ ꯂꯣꯏ ꯃꯁꯥ ꯈꯨꯆꯥꯎꯁꯤꯕꯨ ꯀꯩꯕꯨ ꯑꯃꯇꯪ ꯑꯣꯏꯔ ꯆꯥꯔꯁꯤꯕꯣ ꯀꯤꯗ ꯌꯦꯡꯅꯤꯡꯕ ꯑꯣꯏꯗꯦꯗ ꯎꯕ꯭ꯔꯣ ꯅꯪ ꯅꯃꯤꯗꯨꯕꯣ ꯎꯏꯕ ꯑꯝꯇ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯎꯗꯦ ꯍꯥꯏꯕ ꯀꯩꯁꯨ ꯆꯤꯟ ꯊꯤꯒꯅꯨ ꯀꯤꯁꯤꯁꯦ ꯌꯥꯝꯅ ꯃꯀꯣꯛꯁꯨ ꯎꯗꯦ ꯑꯩ ꯉꯝꯃꯔꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯇꯜꯂꯦꯗ ꯑꯩ ꯈꯪꯉꯦ ꯄꯥꯏꯊꯣꯟꯒꯤ ꯖꯒꯥꯗꯅꯦ ꯄꯥꯏꯊꯣꯟꯁꯤ ꯂꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯂꯤꯟꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯑꯩ ꯃꯃꯤ ꯑꯣꯏꯅ ꯇꯥꯔ ꯂꯩꯕ ꯑꯃ ꯇꯧꯋꯦ ꯅꯪꯗꯣ ꯃꯅꯨꯡ ꯎꯕꯩ ꯃꯍꯨꯠꯇ ꯅꯪ ꯃꯣꯏꯅ ꯍꯥꯏꯁꯦ ꯖꯨꯁꯦ ꯉꯁꯤ ꯃꯤꯁꯨ ꯑꯝꯇ ꯂꯥꯛꯇꯦ ꯃꯣꯏꯒꯤ ꯊꯥꯔꯤꯕ ꯃꯤ ꯈꯔꯁꯤꯇꯪꯀꯣ ꯌꯥꯝ ꯋꯥꯏ ꯁꯪꯉꯅꯤ ꯑꯩꯅ ꯖꯨ ꯌꯦꯡꯕ ꯂꯥꯛꯏꯁꯦ ꯉꯁꯤ ꯈꯨꯅꯨꯡꯉꯥꯏ ꯆꯥꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯆꯠꯁꯤ ꯌꯥꯔꯦ ꯂꯤꯟꯗꯨꯒ ꯇꯟꯗꯕ꯭ꯔꯣ ꯁꯤꯕꯨ ꯑꯗꯨꯝ ꯀꯥꯞ ꯂꯩꯌꯦ ꯀꯤꯗ꯭ꯔꯥ ꯈꯪꯗꯦ ꯏꯟꯁꯤꯜꯂꯝꯃꯗꯤ ꯃꯉꯣꯟꯗ ꯅꯪ ꯆꯦꯟꯊꯣꯔꯛꯀꯅꯤ ꯁꯥꯕꯧꯅꯤ ꯀꯥꯞꯄꯣꯏꯗ꯭ꯔꯣ ꯁꯤꯕꯣ ꯁꯥꯕꯧ ꯀꯩꯅꯣ ꯌꯥꯝ ꯈꯠꯂꯤꯕ ꯁꯥꯁꯤꯡꯁꯤꯕꯣ ꯀꯨꯔꯥꯎ ꯂꯥꯎꯋꯦ ꯍꯥꯏꯕ ꯎꯔꯣꯛꯅꯦ ꯃꯁꯤꯗ ꯎ ꯃꯊꯛꯇ ꯇꯣꯡꯉꯤꯁꯦ ꯐꯝꯁꯦ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯑꯩ ꯉꯝꯗ꯭ꯔꯦ ꯁꯥꯕꯅ ꯁꯤꯔꯦ ꯎꯆꯦꯛꯅꯤ ꯂꯩꯗꯣꯏꯗꯣ ꯑꯗꯨꯗ ꯍꯩꯃꯥ ꯌꯥꯝ ꯈꯠꯂꯦ ꯀꯩꯒꯤ ꯃꯈꯣꯟ ꯍꯪꯉꯣꯏ ꯃꯥꯜꯂꯦ ꯎꯆꯦꯛ ꯃꯥꯜꯂꯦ ꯅꯠꯇꯦ ꯀꯔꯤꯕ ꯌꯣꯡꯅꯤ ꯌꯣꯡ ꯂꯥꯡꯉꯤ ꯃꯌꯥꯝꯁꯦ ꯀꯕꯣꯛ ꯀꯩ ꯀꯔꯥꯏꯅꯣ ꯂꯩꯕꯒ ꯎꯗꯅ ꯉꯥꯔꯤ ꯃꯊꯛꯇ ꯇꯣꯡ ꯂꯩꯕꯅꯤ ꯂꯩꯔꯝꯗꯦ ꯁꯤꯗ ꯅꯠꯇꯦ ꯁꯦꯠꯂꯤꯁꯦ ꯄꯤꯛꯆꯔ ꯑꯣꯏꯅ ꯑꯣꯏꯅ ꯌꯦꯡꯉꯛꯍꯜꯂꯒꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯅ ꯌꯦꯡꯖꯔꯨꯔꯒꯦ ꯁꯤꯒꯤ ꯑꯗꯨꯝ ꯀꯣꯟꯅ ꯂꯩꯕ ꯎꯕꯅꯤ ꯇꯨꯝꯃ ꯂꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯃꯈꯣꯟꯁꯦ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯀꯩꯝꯇ ꯑꯩꯁꯨ ꯇꯨꯝ ꯃꯌꯥꯝ ꯂꯩꯕꯅꯤ ꯁꯤꯕ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯂꯝꯍꯨꯏ ꯒꯣꯜꯗꯟ ꯖꯦꯀꯦꯠ ꯍꯥꯏꯁꯤ ꯀꯩꯅꯣ ꯂꯝꯍꯨꯏ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯃꯣꯏ ꯃꯤ ꯎꯔ ꯆꯦꯟꯁꯤꯜꯂꯤꯁꯤꯕꯣ ꯂꯣꯠꯆꯔꯤꯅꯤ ꯍꯣꯏꯔꯣꯡ ꯀꯤꯖꯩꯌꯦ ꯉꯪꯉꯤꯁꯤꯗꯤ ꯁꯤꯅ ꯁꯑꯣꯝ ꯃꯅꯤꯄꯨꯔꯗ ꯐꯪꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯠꯇ꯭ꯔꯣ ꯍꯦꯜꯂꯣ ꯅꯩꯗꯣ ꯁꯣꯝꯕꯅ ꯍꯦꯟꯅ ꯊꯦꯡꯗꯧ ꯃꯥꯜꯂꯦ ꯅꯨꯡꯁꯤ ꯌꯥꯝ ꯅꯝꯕꯦꯒꯁ ꯃꯁꯤꯗ ꯂꯩꯗꯣ ꯃꯆꯥ ꯍꯩꯃꯥ ꯎꯗꯤꯌꯦ ꯐꯖꯕꯤ ꯅꯨꯡꯁꯤꯕꯤ ꯑꯃꯁꯨ ꯂꯩꯔꯦ ꯇꯨ ꯂꯥꯛꯀꯅ ꯑꯃꯨꯛ ꯅꯣꯏꯗꯤꯗ ꯂꯣꯠꯂꯤꯕ ꯑꯣꯏꯔꯦ ꯁꯥꯏ ꯍꯥꯏꯁꯦ ꯀꯨꯁ ꯑꯁ ꯌꯥꯝ ꯀꯩꯅꯣ ꯐꯖꯩ ꯍꯥꯏꯔꯒ ꯌꯣꯟꯗꯣꯏꯅ ꯃꯥꯁꯦ ꯀꯟꯇꯦꯟ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯃꯥ ꯃꯌꯥꯝ ꯃꯥꯏ ꯀꯩꯅꯣ ꯎꯆꯦꯛ ꯃꯅꯝ ꯅꯝꯊꯤꯌꯦ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯐꯝꯖꯔꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯆꯥꯎꯗꯦꯀꯣ ꯑꯗꯨꯗꯤ ꯀꯌꯥ
ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔ ꯑꯣꯁꯇ꯭ꯔꯤꯁꯤ ꯃꯌꯥꯝ ꯀꯥꯟꯅ ꯁꯤꯅ ꯀꯩꯗꯧꯔꯤꯕ ꯀꯅꯥꯝ ꯀꯩꯝ ꯍꯥꯏꯕꯤꯗ꯭ꯔꯕ ꯁꯤꯅ ꯍꯩꯃ ꯅꯪꯅ ꯀꯅꯥ ꯀꯩꯗꯧꯔꯤꯕ ꯀꯅꯥ ꯁꯥꯎꯅꯩꯅꯣ ꯑꯕꯦꯊꯣꯏ ꯅꯪ ꯀꯅꯥ ꯏꯃꯥ ꯑꯀꯤ ꯈꯪꯒ ꯂꯩꯇꯦ ꯏꯆꯦꯅꯤ ꯉꯥꯛꯇ ꯇꯧꯔꯤꯗꯣ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯇꯥꯖꯩ ꯋꯥꯈꯜ ꯇꯥꯕꯤꯔꯕ BMA ꯂꯣꯏꯕꯤꯔꯕ ꯅꯪꯁꯦ ꯌꯥꯝ ꯂꯦꯝꯃꯕꯤꯔ ꯑꯇꯣꯞꯄ ꯅꯝꯗꯗꯅ ꯎꯔꯣꯛ ꯑꯣꯏꯅ ꯅꯝ ꯂꯩꯔꯦ ꯁꯤ ꯂꯥꯛꯑꯣ ꯑꯕꯦꯊꯣꯏ ꯑꯗꯥꯏꯗ ꯀꯅꯥꯅ ꯈꯠꯅꯔꯒꯦ ꯅꯨꯄꯥ ꯀꯥꯏꯅꯔꯕ ꯑꯣꯁꯤꯁꯥ ꯀꯩꯅꯣꯁꯦ ꯁꯛ ꯑꯃ ꯌꯥꯝ ꯇꯨꯀꯠꯆꯕ ꯁꯥ ꯑꯃ ꯂꯩꯉꯣ ꯍꯪꯁꯦ ꯎꯆꯦꯛ ꯃꯊꯤ ꯐꯥꯏꯗꯔꯛꯇꯧ ꯃꯥꯜꯂꯤꯉꯣ ꯀꯣꯛꯇꯒ ꯌꯥꯝ ꯅꯞꯄꯦ ꯎꯔꯣꯛ ꯌꯥꯝ ꯂꯩ ꯎꯆꯦꯛ ꯎꯅꯥꯏ ꯃꯌꯥꯝ ꯅꯞꯄꯤꯒ ꯃꯊꯛꯁꯦ ꯃꯊꯤꯁꯦ ꯐꯥꯏꯗꯕ ꯉꯝꯖꯥꯠꯅꯤ ꯁꯤꯅ ꯀꯩꯅꯣ ꯋꯥꯏꯜ ꯂꯝꯃꯣꯛ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯌꯦꯡꯉꯤꯁꯦ ꯂꯝꯃꯣꯛꯁꯦ ꯑꯝꯇ ꯌꯦꯡꯈꯤꯁꯦ ꯊꯣꯛꯂꯛꯇ꯭ꯔꯦ ꯂꯝꯃꯣꯛꯁꯦ ला 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 inbedi ang lamok yung nabi la 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 ang ganda hori masin yam tum sa awi ba ang lamok sa kadun ang kari laybam no sa ning de si pa sa lo jira am to zai tab jiba nai ucek mati phaidara di be ma sida horn bill lei haba langmoi dong lei karai no si lei je karai no ba ha ucek langmai dom ta kai no mum ta kau ki tom khoi su nang gi na tau tuang ba wa tong ha ucek langmai si lei khoi su nang gi na tau pai ba tam bio am tau ki tom pai han ai ta sangai ta saji sangai नखोई इंगा सिंगा लेबसिबु नुंगाइब्रो पांखोक रा मरकसिदा सिबि संगाइवो लो लेते सिबि संगाइवो गान संगाइ यावदि सजिन संगाइ यावे नुसिदको nusi ko ko saji jingja saji sangai ji nusi ba ko yam nusi lai focus pe ki moi dam to slay se lao se mang ko saudi lai tre usek mayam ni kya da mangau thi di ba cái nào cứ sao trong kha này thì phải tất cả nó tần chạy theo cái phải xử một con sải chứ xí tập ra Miss Universe mà rồi đây đây xí xe xí tập Miss Universe mà rồi mà thằng đó 2025 Miss Grand Finale mana ta bagi queen crown thế bagi ban crown lom dai ni ko ma lai je focus ni nó ya rồi yuông nó rõ yuông không ai bảo băng uchi mày làm gì khulang như này trời grogra tang sini cái này common name local name waba cái này bưởi ra rồi ôi chỉ quân này waba ấy có sao sao vậy đó uruok mày làm gì cái nó cái đầu này hay nó uruok tao nongin sih hay nongin sih kemana không tahu deh sini loh aku deh state park nih bukan Manipuri nongin sih pas lastly hound
또 파세 거 농인지 덤 와홍 동도 해봐 농인지 마두 따래 와홍 동도 좀 동도 해봐 강 순우 자랑 건 정말 튀긴 cây ngầu nuôi Miss Universe mà rồi đấy thì tuồng chứ còn nếu mà thinh ngồi dưới nói sunu ra bên này mới đem sunu rồi mới quà rồi favorite này cũng mới đem phải dây mà sao cứ chịu gì đấy làm sao đấy thích nào là làm sao cái bandar tin nó cái này rồi nganu khá là lôi gì đó chịu gì thì làm nào thì tụi mà sao không ăn gì đấy cái nào đấy space sẽ phải nganu gì đấy tụi nó hay không phải dây nganu gì TV à? cái gìเขาทำอะไรทางไงทำอะไรด้วยรู้ไหมมาลียงที่ฉันก็ได้เลยยงที่คุณล่างจงคงจงสายยำเองไงคุณเองมาตัวขายจังสิยาเลยจังมาวิดีโอนั้นไม่เห็นจะเลยอยู่เหมือนกันกี่ระมันยังไงกันสิมาปั่นละบ่มาข้าก็ปั่นแล้วตัวนั่นนี่ให้สิ이게 생각이 좀 있어요. 그럼 사카라 수기 앵글라 에머지 스케치 콤바이만 눈에 하지. 시옹냥 살에 칸리랑 하우리. 가자. 포토 셋도 비디 하면 된다. 쫑어. 쫑어. Xong rồi la lô mà lan có xong đã hay brand kìa chắc làm mình ra làm gì cái để nó ăn khùng gì chứ chắc lô xong la luôn hề tôi ra gì mà hôm nay giờ lấy chỉ để nó lan bù giờ kìa tại nên chắc sợ nha Dola này đấy, chỉ đồ này đấy, cha là gì cơ? Mình sẽ xa đi, sang dần lấy bên mà rồi, là chứ năng, thay này mình cái mà.